ꯑꯍꯥꯟꯕꯃꯛꯇꯗ ꯗ ꯄꯥꯊꯣꯛ ꯑꯣꯐꯤꯁꯤꯌꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯠꯂꯥꯎꯕꯤ ꯃꯆꯥꯊꯣꯏꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯃꯤꯠꯂꯥꯎꯕꯤ ꯃꯆꯥꯊꯣꯏ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄ ꯍꯧꯍꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯉꯁꯤ ꯅꯩꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯗꯨꯗꯤ ꯋꯥꯠ ꯑꯥꯔ ꯗ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟꯁ ꯑꯥꯐꯇꯔ 10th ꯁ꯭ꯇꯦꯟꯗꯔꯗ꯫ ꯅꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯈꯟꯒꯗꯒꯦ, ꯀꯔꯤ ꯅꯪꯒꯤ ꯆꯥꯅꯕ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯩꯅꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯗꯕ ꯌꯥꯗꯦꯀꯣ꯫ ꯅꯍꯥꯛꯅ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯁꯤ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ, ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯪꯒꯤ ꯂꯥꯟꯐꯝꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝꯁꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯤꯅꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ, ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯤ ꯅꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯀꯩꯔꯥꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯥꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯏꯊꯤꯍꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯁꯣꯠꯊꯗꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯧ, ꯀꯔꯝꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯒꯅꯤ, ꯅꯪꯅ ꯄꯥꯝꯖꯔꯤꯕ, ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯀꯦꯔꯤꯌꯔ, ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨꯒ it is not easy to decide and career options that will determine the rest of your life for you, especially at the tender age of 16 or 17. It does not help that often even the parents are left confused about the right advice to give. The confusions a student face is huge and varied in nature. Asumna oja aduna advice piraba matungda class adu mathang hokidana aroiba bell taradana magi bag janduna yumda hanki. Pibaril ga samgadi notebook leiruni haiduna bookstore tamna bazar fauduna lakpada ikhangudana shyamna bemabu urure. Shyam, bye. Adasi CBM natro Pibaril kaidana ise. Shyam, tu yenguni adami khara lepise sida ping machugi furit laga pi ama ilise ubrengo. Pibaril udeda. Oh, ure shibu CBM lo. Manini madi sida kaidori janani lao chonglusi lao kaidori no hongsi hairaka moi ani bemagi manakta sangsinduna kawrami. CBM kaidori no sida kai leidrino bema mamaido bema mamaido khangkitari haibagi matagum phiduna khunjinduna bungo nangdi kaidano bazar sida kaidobu laino. Pibaril notebook khara leijana lakpani ado CBM bu kai leiba lamino. Bema kaisu leiba nateda bungo thaba ama chatke tobani dugi mi sum ngairamani. Shyam, CBM ibairo maya ikhi gana machi da phagi yo hangi. Pibaril na tuminna thilli Shyam da kari harino haibagi matagum. Bema hek masi ngangsidi thabak chatkena mi ngaibani lakani yori haibani. Shyam, oibu oidradi faine khoidi ngasi pai khidurana khallu dugi cheletradi nungaiteba aduna kuina laiminna ningbai wanida. Pibaril CBM nang mai du kaidobadu torino ba aduga phinaga mai kupiduna kai da torino kana ni cheda usitrino mapa khoi leiringida hayo. CBM bema Shyamgi wahido tabada mathamoida lotuna awaba kayama yomduna thamliba pidi sinthari maning tamna amukasu. Pibaril khangkini haibagi matagum lona teithokduna kaisu tokdaba saduna khumlai. Kaisu tokbana teda ising sokpa chatpada khudi thiba aduda nungda maise jaisin kibagi ni ipa masa phaba ni leiringaida kanana nachibu lakchaduino ne. Chalo leiro na khoi ani ge photo aduga yum thuna chalo ko hausinanu chango. Pibaril CBM da jengduna nuaitana asum wahare. CBM kaino loliba karigi nopada minam libano aise chechegi nanauni haiduna mapi sinta haire ima saukibada afabata khanthadaba mapani khanjaduna wado lotki yauna lolibani. Adubu mapagi thamoi kaiba
ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯣ ꯉꯁꯤꯐꯥꯎ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯣ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯩꯕꯤ ꯃꯆꯦꯅꯤ, ꯑꯐ-ꯐꯠꯇ ꯏꯟꯊꯤꯅ ꯈꯪꯂꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯕ ꯑꯊꯣꯠꯄ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯕꯨꯡꯉꯣ, ꯆꯦꯆꯦꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯀꯞꯀꯅꯨꯁꯦ, ꯆꯦꯆꯦ ꯅꯉꯣꯟꯗ ꯋꯥꯂꯣꯠꯇꯦ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯏꯀꯥꯏꯗ ꯇꯧꯖꯅꯨ"꯫ ꯃꯤ ꯀꯨꯏꯔꯞ ꯌꯦꯡꯅꯔꯛꯂꯦ꯫ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯆꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯕꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ꯫ ꯄꯤꯕꯥꯔꯦꯜ ꯋꯥꯅꯨꯡ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯆꯦꯕꯨ ꯋꯥꯔꯧꯖꯗꯨꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯆꯦꯅ ꯀꯧꯕ ꯐꯥꯎ ꯇꯥꯗꯅ ꯃꯇꯧꯗꯨ ꯎꯕꯗ ꯕꯦꯝꯃ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯌꯥꯝꯗ, "ꯁ꯭ꯌꯥꯝ, ꯅꯪ ꯑꯝꯇ ꯇꯥꯟꯅꯔꯨꯆꯣ, ꯆꯠꯂꯣ꯫ ꯆꯦꯆꯦꯁꯦ ꯍꯣꯔꯦꯟ ꯂꯥꯛꯀꯦ, ꯆꯠꯂꯣ"꯫ ꯌꯥꯝ ꯄꯥꯈꯠꯅ "ꯁ꯭ꯌꯥꯝ, ꯍꯣꯏ ꯆꯦꯕꯦꯝ, ꯑꯩ ꯇꯥꯟꯅꯔꯨꯒꯦ"꯫ ꯕꯦꯝꯃ ꯃꯧꯄ꯭ꯋꯥꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅꯤꯅ ꯄꯥꯈꯠꯆꯗꯨꯅ "ꯁ꯭ꯌꯥꯝ, ꯊꯨꯅ ꯆꯦꯜꯂꯣ, ꯑꯝꯇ ꯆꯠꯂꯣ"꯫ ꯁ꯭ꯌꯥꯝꯁꯨ ꯄꯤꯕꯥꯔꯦꯜ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯄꯤꯕꯥꯔꯦꯜꯅ ꯀꯞꯇꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯇꯧꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯁꯨ ꯃꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯃꯨꯡꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯁꯤꯜꯂꯤ꯫ ꯁ꯭ꯌꯥꯝꯁꯨ ꯀꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯚꯥꯏ, ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ ꯚꯥꯏ"꯫ ꯄꯨꯔꯅꯤꯃꯥ ꯏꯄꯥ ꯄꯥꯈꯠꯅ "ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯑꯅꯤꯕꯨ? ꯀꯩꯗꯧꯅꯔꯕ ꯌꯥꯎꯔꯒꯦ"꯫ ꯁ꯭ꯌꯥꯝ "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ" ꯈꯨꯝꯂꯝꯂꯒ ꯄꯤꯕꯥꯔꯦꯜꯕꯨ ꯀꯟꯅ ꯀꯧꯏ꯫ "ꯚꯥꯏ, ꯚꯥꯏ, ꯚꯥꯏ, ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯕ ꯚꯥꯏ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ, ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ"꯫ ꯄꯨꯔꯅꯤꯃꯥ ꯁ꯭ꯌꯥꯝꯅ ꯇꯧꯔꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯆꯥꯕꯨ ꯀꯧꯏ꯫ "ꯆꯥꯊꯣꯏ, ꯆꯥꯊꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯍꯥꯡꯉꯣ, ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯊꯣꯡ ꯍꯥꯡꯉꯣ"꯫ ꯑꯁꯨꯝꯅ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯊꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯄꯤ꯫ ꯃꯥꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯆꯥꯕꯨ ꯀꯞꯅ ꯀꯧꯖꯩ꯫ ꯃꯄꯥꯜꯗꯒꯤ "ꯏꯆꯥꯊꯣꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ"꯫ "ꯃꯃꯥ ꯂꯩꯌꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯣ, ꯃꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯣ, ꯊꯣꯡꯁꯦ ꯍꯥꯡꯉꯣ"꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅꯤꯅ ꯄꯥꯈꯠꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯁꯨꯔꯆꯟꯗ꯭ꯔ: "ꯍꯜꯂꯣ, ꯀꯩꯗꯧꯔꯦ ꯃꯃꯥ"꯫ ꯄꯨꯔꯅꯤꯃꯥ ꯏꯄꯥ ꯄꯥꯈꯠꯅ "ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ"꯫ ꯁꯨꯔꯆꯟꯗ꯭ꯔ ꯏꯄꯥ ꯄꯥꯈꯠꯅ "ꯍꯥ? ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦꯕ? ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ, ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ"꯫ ꯃꯄꯥꯁꯨ ꯆꯤꯡꯅꯗꯨꯅ ꯍꯪꯉꯛꯏ꯫ ꯄꯨꯔꯅꯤꯃꯥ "ꯏꯕꯨꯡꯉꯣꯗꯣ ꯃꯅꯨꯡꯗ"꯫ ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁ꯭ꯌꯥꯝꯅ ꯐꯣꯟꯗꯨ "ꯁ꯭ꯌꯥꯝ, ꯕꯕꯥ, ꯄꯤꯕꯥꯔꯦꯜꯗꯣ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ, ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯕꯕꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ"꯫ ꯁꯨꯔꯆꯟꯗ꯭ꯔ "ꯍꯥ? ꯏꯕꯨꯡꯉꯣꯕꯣ? ꯍꯣꯏ, ꯂꯥꯛꯑꯒꯦ ꯑꯩ, ꯊꯝꯃꯣ, ꯏꯄꯥ ꯊꯨꯅ ꯂꯥꯛꯑꯒꯦ"꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ "ꯍꯦ ꯆꯥꯎꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯂꯥꯛꯑꯣ, ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ"꯫ "ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯨ"꯫ "ꯆꯥꯎꯕ, ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯁꯨꯛ ꯊꯨꯅ ꯍꯟꯗ꯭ꯔꯤꯁꯤ? ꯀꯩ ꯑꯊꯨꯕ ꯂꯩꯔꯒꯦ? ꯉꯁꯥꯏꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯟꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯍꯥ ꯇꯧꯔꯤꯁꯤꯕꯣ"꯫ ꯁꯨꯔꯆꯟꯗ꯭ꯔ "ꯅꯆꯥꯅꯨꯄꯥꯗꯣ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧ ꯂꯩꯔꯦꯌꯦ꯫ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ, ꯁꯤꯗ ꯂꯣꯏ ꯂꯩꯔꯕꯅꯤ, ꯏꯟꯖꯥꯡꯗꯣ ꯅꯣꯏ ꯆꯥꯔꯣ, ꯑꯋꯥꯠ ꯑꯄꯥꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ, ꯑꯩ ꯆꯠꯂꯦ". ꯑꯁꯨꯝꯅ ꯒꯥꯔꯤ ꯍꯣꯕꯦ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯁꯨꯔꯆꯟꯗ꯭ꯔꯁꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯃꯃꯥ, ꯅꯆꯥꯗꯤ"꯫ ꯄꯨꯔꯅꯤꯃꯥ "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯁꯦ ꯑꯝꯇ ꯀꯧ, ꯑꯩꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯈꯤꯗ꯭ꯔꯤ ꯏꯆꯥꯁꯦ". ꯁꯨꯔꯆꯟꯗ꯭ꯔ "ꯃꯃꯥ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯀꯧꯒꯦ". "ꯏꯕꯨꯡꯉꯣ, ꯕꯕꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ, ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ, ꯏꯄꯥ ꯂꯩꯁꯤꯗꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ"꯫ "ꯁ꯭ꯌꯥꯝ, ꯀꯩꯀꯩ ꯇꯧꯅꯕꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯧꯅꯩ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏ"꯫